Class 11 Tamliba Baldip Ningthoujam na photo dagi phone number detect tauba ngamba scanner call app Puthokhre. Comet School da Class 11 Tamliba Khanaurem Laikai Kansipur dagi Baldip Ningthoujam na photo dagi phone number detect tauba ngamba scanner call kauba app ama Puthokhre. App asi hauji Play Store da phangba ga loina na app asi na photo ama hekta da yauba phone number sing detect tauba ngamlagani hai re. Hiram asigi matang da ngarang Manipur Press Club ta pangthokpa paugi mifam amada Baldip Ningthoujam na hai app asi chahi asigi November thadagi semba horakhiba nei. App asi haujik mapung phana semba loisinduna Play Store da fanglei. App asigi mateng dagi photo amada yauba phone number sing phangba ngamlaga nei. Loina na apamba number laukhatuna call taunabagi khudong chaba piraga ni hai khe. Ningsingba yabade Baldip Ningthoujam na COVID pandemic ki matamda Koroboy kauba game ama puthoroktuna miyamna pamna game asi pamna sanakhibanne. Loina na handaktasu receipt app kauba app ama puthokhibanne. Panba yabadi Baldip Ningthoujam Khanaurem Laikai Kansipur da leiba N Kisan amade N Nevidita ge machanupa ahal nei. Mahak hauji Comet School da Computer Science Tamliba mahiroi nei. Tilipati da thokiba thokdoki matang da Assam ge AABP ki President na Union Defense Minister Rajnath unaduna wari sakhre. Haukiba December manga gi numidang athengbada Tilipati da gari kaya mai thaduna amangata thogan khiba madi yumda nungthomjinduna sathariba thawong adugi matangda ngarang Akhil Assam Bhojpuri Parishad AABP ki President Kailash Kumar Gupta na India ki Defense Minister Rajnath Singha ga unaduna wari sanakhre. Union Defense Minister Rajnath Singha ga unakhibadu gi matangda paudamladuna New Delhi da pikiba press briefing amada Kailash Kumar Gupta na hai Tilipati da kanglup naiba mawongda miyoi kharana chathaki bahingsa gi thawong adubu AABP na tarai na laude thokiba thokdok adu ahan banatte mamang da su kayara khanna nan local singi mathakta attack tawbagi thokdok kaya thokiba laikhre. Maruoina Manipur amade Meghalaya da Atopa state singdagi lakpa non-local Indian citizen singda yengliba midyeng sathariba crime kaya ase marile na ba state sing adugi laingak na ahenba midyeng changduna mathau taba thodang lawgadabani hai khe. Mahak na hai asiguma thodok kaya asina state asigi marakta bab tanada ba thorakpa yai maduna kana amatagi afaba oiroi matungda asigumba anti social oiba thodok sing ase thoktana ba Manipur laingak na control tawgadabani hai na Kailash Kumar Gupta na makata na phongdokhe. Manipur da anauba helipad manga sana na ba Imphal Airport taba lambi fagadana na ba khanakhre. Manipur gi air connectivity he na fagadana na ba gi pandam da anauba helipad manga samga na ba khanakhre. Prime Minister Narendra Modi ge udal scheme gi makada lamdam asigi air connectivity hengadhanduna miyamna chathok chasin tawbada he na khudong chana na ba gi damag hairi ba helipad sing adu sana na ba Chief Minister na siyar lagduna ngarang CM Secretary ta tongan ba Minister sing Airport Authority of India gi official sing amade Manipur lainga ki official sing yauna mifam ama pangthoktu na khanakhre. Mifam aduna makata na International Airport oira ba Imphal Airport ke lambi he na phaba amade matam ga sunaba mawong da semga na ba khanakhe. Bir Tikendrajit International Airport po matam ga sunaba mawong da semga tu na India gi atopa state singa samnana na ba thoksil adu paikhat pa nei. Haujik leriba airport asigi khwaidagi maruoiba lambi ama oiriba Tidim Road hena safaba mawongda semgatna ba khanakhiba mifam aduda Manipur lainga ki Public Works Department Transport Department amasung Airport Authority of India gi maruoiba official singsu saruk yakhe. Airport Authority of India Regional Executive Director Sanmuk Jugani na chaliba chahi asigi October 18 da Bir Tikendrajit International Airport ki anauba integrated terminal building Air Traffic Control Tower kam Technical Block amade Apron Link Taxiway loina na Associated City Worksing paikhalagani hai na phongdokhiba laikhravane. Mahak na makata na phongdokhiba da airport asigi anoba integrated terminal building adu square meter 19 pak chawba mafam da sagadabane. Malem gi thakta airport ase semgatpaga loina na mi chinba matamda nongmada miyoi chanipan phawba puthok pusin taunana bagi damak khwaidagi phajaba terminal building adu sagadabane. Sahi amada airport asidagi passenger million 2.5 chathok chasin tawba yahanana ba pandam thamle. Aduga airport asigi oina sagadaba air traffic control kam technical block aduna laimai dagi meter nifu wangane apron and
taxi way service ki damak tongan ba stand nipal sabaga loina code C type aircraft natraga airbus tahan ba yabagi chang yauna semgat kan ihaina phongdokhrabane aroi bada tabi ri bapum damak po thagat chare